May taraga marida Indian Army na Indo Myanmar border da PKP gi Lanmi tara Hatkhibaduna Myanmar refugees sing India da Chensillakpa Kinare. India amasung Myanmar da military junta gi mathakta lal horiba National Unity Government in Exile ani gi marakta Myanmar da gi India rom da Chensillakpa refugees sing khud thadana bagi yanaba ma leirabasu. Haukiba May taraga marida Indian Army na Tengnopal district ki Indo Myanmar border da National Unity Government ki arm wing ama oiriba PKP gi Lanmi tara Hatkhibaduna Myanmar refugees sing India rom da Chensillakpa Kinare haina news agency amagi report ta haire. National Unity Government in Exile ase English ngani kunmathoi da Myanmar da military coup chathakiba dugi mayokta pro democracy leader oiriba Aung San Suu Kyi na luchingba National League for Democracy Party gi legislature sing na semba nei. Myanmar gi lalau batara adu India gi maike da gi khuthongna bada laikhidabani haina phongdokhrabasu National Unity Government ki maike da gi makoi sing adu Indian Army na faraba matung tamthina otnairaba matung hatkhibanai. Myanmar da military coup chathakraba matung da Indo Myanmar border gi kilometer 1,400 sangba jaga asida Myanmar lalauba sing ase India force ka undertaking amagi makha da leiribanai. Adubu May taraga marida Indian Army na border da Myanmar gi lalauba tara hatkibasina National Unity da sauna ninghanaba ama leire. Mamangi matamda Myanmar gi rebel group sing amasung refugees sing Northeast India gi state sing da sensinduna changjafam lauramba adu thogdok asina akiba ma phaurakle. Marak asida New Delhi gi maikeda gi haukiba chahi kaya asi Myanmar ga lonariba international border da sambal khaba gi thabak satharakhiba asina mirol kaya border asida leiriba ethnic community singna chathok chasin tawramba gi nungaiba du phangdre. Refugees sing gi maikeda gi media da phongdorokhiba da May taraga mari gi thogdok aduna Indian force gi maikeda gi makha ta na refugees sing da dugumba mihat mipun gi thogdok sing adu chatharakadra haibagi akiba lai. Haukiba mamangi sahi mari romgi matam asida de adugumba thogdok amata leikhide. Indian force na Myanmar sing da khuthaba asi handaki asina ahanba nei. Hairiba thawong asi makha ta na chatharakpa yai. National Unity Government ki arm wing ama oiriba PKP gi kedar tara adu tamuda nongda lengkhatpa kem da chatkhiba nei. Adubu Indian Army na makhoibu pharaga hatkibani haire. Tongba kurel gi takhok mapal makha mapada turel kaire. Isauna miyoi lising kunlom saitheng fangle yum lising ahum ga chahum humpu manga thumjin khre nong ta bagi chang khara hanthakrabasu Imphal turel dagi kairaga hazilak paising kaya kongba turel da tasin badagi turel asigi uchekon takhok mapa muslim saita hayel hagul mapada Imphal turel kai badagi mapham kaya ising thumjin khre amarom dai chaw wasina maram oidaga miyoi lising taraga mapan chanipan taraga mathoirom chawna saitheng fangle yum lising ahum ga chahum humpu ga mangana amanga ta thokle Imphal East ki waina isang nang labasing gidamak mapham kuntraga mathoida relief camp sing hangdokre. Haukiba numit marini asigi manungda state asigi tongan ba mapham nifuba tareta landslide thokle. Imphal East ki haingang wangkhai Khurai Assembly constituency amasung Senapati district na isaw asigi khwaidagi saitheng fangle. Nong tabagi chang hanthakibana maram oiraga turel singi imai hantharabasu mapham kayada isaw mayokna badi leptre. Isaw wasina Imphal East amasung Imphal West ki mapham kayada chawna mangata thokle. Isang na awaba ng labasing emergency response team amasung local volunteers sing na chawna mateng pangli haina water resource department ki report ama na haire. Isang na maram oiraga Imphal East district ki mapham kayada awaba mayok na ribasing laikai da leriba community hall amade laisang sing da sangjafam laure. Imphal East district ki manungsa na laiba wangkhai kaithel asangbe andro parking ayangpali road amade ningthem pukri mapal na chingba mapham sing ising thumjin duna laire. Wangkhai kaithela sang bigi oina ising thumjin khraba yum taragi imung manunggi miyoi sing hauji sintha kanglup ki community hall da sangjafam lawduna laire. Wangkhai ningthem pukri mapalgi oina su ising thumjin khraba yum kayagi imunggi miyoi sing Ramji Prabhu Mandir da sangjafam lawduna laire. District asigi khwaidagi maru oiba lambi ama oiriba soibam laikai dagi is DC chatpagi lambi asisu ising thumjin khibadagi gari chatpa yadana laire. Imphal East District Police ki SP ki office complex da ising changna thumjin khibana mapham aduda khamduna thamlam khiba amade lauthokpa nangauda gari kaya ising na thumjin khrai nakal amarom da Imphal turel gi launambal kaiba mapham aduda excavator yauna yamna heavy machinery sijunaduna kai riba jaga adu thingna bahona re ayamba saruk mensilaklabasu ngasi ayok fawbada mapung phana mensin bangamdre Khurai haikru makhongi oina ising Chensillakpa gi chang khara makhai hantarakpa thengnarabasu ising Chensillakpa dileptre Nambol gi wainasu Nambol turel gi torban mayada lay bayum kaya ising thumle adubu turel gi imaide fit anirom gi mayada hanthakrai Jiribam district tasu isaw mayok na bahawre district asigi manungsa na layba Kamranga Muslim khulda laiba yum chani ga yangkhairong gi manungda kunthra ga taruk ising na thumjin khrai
Yum amana Jiri Turel the Tauthakrai. Ichauna Soglaba Yum Kuntraga Taruk Adugi Mioi, Shaniga Kuntraga Taret, Hauxi, Kamranga relief came the Sangjafam Lauduna Lady, Amarom the Nasia Yupung Taruk Fawbada. Flood control sale the Gifanga Paugi Matungin. Imfal Turelgi Mayasi, Hauxik Minutong Mapada. High flood level the Gi point, Mangahan Thakrai. Adubuli Long Tong Mapada, Imfal Turelgi Mayasi. High flood level Gi Matakta Sele. Nambul Turel su high flood level Gi Maya the Seli Haire. Churachanpur the Yuwa Hakrai. Ngasi ayuk angan bada Churachanpur district Richter scale magnitude 3.5 yauna Yuwa Hakrai haina. National Center for Seismology gi report aman haire. Report asina makata na haire vana. Yuwa ha badugi depth na lainung da kilometer taruk oike. Ngasi nong yai matung pung aniga minute yangkai ga mga second kuntraga mapan satpa matamda Yuwa ha bagi thokdoga du thoki vane. Yuwa ha bagi latitude na 24.08 ni aduga longitude na 93.61 ne. Adubu Yuwa Hatkhibaduna Thoidongna Mangata Thokpagi Paudi Leitre. Panbayavadi, Haukiba me Kunganipangi Ayupung Taraga minute Kulhumdoirom Tavada, Churachanpur district. Richter scale the magnitude 3.9 the Yuwa Hake. Yuwa Hatkhibaduna depna kilometer kuntraga mga wake adubu. Thokdok adudasu kana amata sogapan yaukide.